Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Rajya Sabha na Manipur GST bill pass tawduna Lok Sabha da return tawkhre. Kanglop ki irang mayoknariba Manipur gi kuki amasong Maite gi football team na Asian Club ki qualify oiduna history semkhre. Narendra Modina Yanaba Hotnabada MLA Minister Singh Awaba Oire hangna sawa posak amagum hingduna leriba MLA Singhi mathauna ngaiduna lerigum si haida khademani na phongdorakli. Pausandona bijari. Rajya Sabha na Manipur GST bill pass tawduna Lok Sabha da return tawkhre. Ngarang Lok Sabha da Manipur GST Second Amendment Bill lisingani kunmanga pass tawkhraba matung ngasi makhata na Rajya Sabha da bill asi pass tawraba matung amuk handa Lok Sabha da return tawkhre. Union Finance Minister Nirmala Sitaraman na lead tawba Yanthatkhre suba GST Council gi mifamda lawkhiba warip ki matung ina hairiba amendment bill asi pass tawduna chananabagi Union Minister of State for Finance Pankaj Chaudhary na ngasi Rajya Sabha da bill adu table tawkhibani. Union Finance Minister na lead tawba state khudimaki representative sing yauna GST Council gi mifamna tongan ba item chahumga humdramanga da GST rate asi rationalize tawnaba hana warep lawba laikhrabani. Hariba amendment bill asida ultra luxury items sing chada nifu hengatnabagi propose tawri. Another tax rate asi chahi asigi October 2023 dagi chanaba hawkibani. Goods and services ki GST ki rate ta ahongba leiba habisi state GST law asi amend tawba mathau tai. Ngasi bill adu house ta puthoktuna khanaraba matungda pass tawkhibaga lunana bill adu makhata na Union Finance Minister na Lok Sabha da return tawkhibani. Panwe yabadi ngarang Lok Sabha da opposition singna SIR ga mari lenana akanba protest kaya chathari ngai marakta Union Finance Minister na bill adu table tawbaga lunana house na pass tawkhibani. Kanglop ki irang mayoknariba Manipur gi kuki amasung Maite gi football team na Asian Club ki qualify oiduna history semkhre. Hauki bachahi lisingani kolhomdoi gi me ahomdagi Kanglop ki irang mayoknariba state asigi Maite amasung kuki gi apunba under 17 football team na football gi powerhouse oriba Iran bu 2-1 da maithiba piduna mathang chahi lisingani kuntarukta Saudi Arabia da pangthokadoriba Asia Club ki qualify oiduna lebak asigi history semkhre. Ahmedabad ki EKA Arena da haukiba nongmaizim numita pangthokiba AFCU 17 Asian Cup 2026 ki final da India ki under 17 football team na Iran bu 2-1 da maithiba pikibani. India ki oina under 17 team asigidamak All India Football Federation Lauthorakiba aduda Manipur gi punna player mapan yawrakiba aduda Maite na tareni aduga kukina anini. Manipur asi India gi sanglaba football gi history da talent leraba footballer kaya puthokpa state amani. India gi under 17 team Maike degi chankiba goal ani adu amana kuki gi player Dalal Luwan Gangte aduga amana Maite gi player gunleiba war wangkhairak pamna chankibani. Match aduda Iran gi Maike degi 18 suba minute goal ama chanba ngamki aduga Indian team gi maikedagi kuki gi player Dalalwan Gangtina penalty da goal ama aduga team asigi forward player gunleiba wangkhairak pamna counter attack da goal amaga chanduna Indiana 2-1 da Iran maithiba pikibani. Narendra Modi na Yanaba Hotnabada MLA Minister Singh Awaba Oire hangna saba posak amagum hingduna leriba MLA Singhi mathauna ngaiduna leiragum si haina khaidemani na phongdokhre. India da BJP gi lenga leitre tawningbata tawduna leriba Narendra Modi na Yanaba Hotnabada MLA Minister Singh Awaba Oire hangna saba posak amagum hingduna leriba MLA Singhi mathau ngaiduna leiragum si haina senior advocate khaidemani na phongdokhre. Wafam asi kokomi gi mityeng makhada Imphal West ki lamboi khongnang khongda lanjenari basingbu masa gi mayumda hanjinbagi thorang December phawbu gi manungda pangthokani haina lengakna thajaba pikibagi matung ina December phawba lengak asina thabakta onthok piraktaba adubu thabak oina onthok pinaba taksinba oina tha ama chupna chathagadaba relay sit-in protest ka mari lenana khaidemani na phongtokibani. Kokomi gi thomi amati IDP singa
Loinana thabum ama chathagadaba khongjang asigi ngasi nini janba numita senior advocate Khaidem Manina saruk yaraduna haiki. Lamdam asida majority oina leriba BJP party ki MLA singna mathauna phudokpa ngamdabadagi minority oina leiduna lamdam asida PR thamjinduna miyam awaba phibam amada hinghali. Lamdam asigi khunai asi mapangal yaudraba asi bena thalaba luchingba leitraba khunai ama oire. Hauzi leriba MLA sing asisu maming tagi oina hingba mi oidraba MLA ngakta ngare leriba MLA sing asina mi oina hinglamba tarabadi lebak asigi miyam gidama khaduna thauna fana thoraktuna lamdam asida thokliba irang sing asigi warushin ama puraknaba India ki Prime Minister Narendra Modi ga unaduna thokliba irang asi loishinnaba Manipuri laktrabadi BJP digi toklagani haiba ngamdaba MLA Minister kaya lebana ngasidi lamdam asigi miyam khudongchadaba khaya thingnari haiki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Leptana Poppy Pambi Yanthatkhre thabak chatharakpabu ex-CM Birena thagat fafongdorakli. Security Force amasung Forest Department na Poppy Pambi Yanthatkhre thabak leptana chatharakliba asibu ex-Chief Minister N Birena thagat fafongdorakli. Social media da thagalapa post amaki matung ina ex-CM Birena hai. Poppy Pambi Yanthatkhre thabak leptana chatharakliba asina Manipur bu mayai kaba nisagi. Potlam singdagi fauna thong oiriba ngasidagi kanba ngamgani. Asigumba khongthang asina state asidagi mayai kaba drug problem hantha handona state asigi izat kanbada chawna mateng oigani. Security Force amadi Forest Department na Kangpokpi District ke tongan mafam singda thariba Poppy Pambi sing Yanthatkhre ki thabak sing adubusu ex-CM N Virena thagatpa phongdorakli. Amaromda ngasi National Pollution Control Day lising ani kunmanga na numit asina lakpada taru tananba Manipur ama ohenaba loinana tungi mirol gi damakta ekhoi gi akoibigi mafam sing kanduna pollution thoktanaba ekhoi puna honaminarasi haba wafamsu ex-CM N Virena social media gi khuthangda phongdorakli. Security Force na Kampokpi da ekar yankhai da tharamba Poppy Yanthatkhre. Security Force na aina yadaba mongda Poppy thariba singi mathakta chatharakpa drive ki manung chana ngarang Kangpokpi District da lam ekar yankhai da tharamba Poppy Pambi sing Yanthatuna mahangkhre hari. Police ki pau amana haribana district asimaki New Kaithamanbi Police Station ki manung chanba Khoripok amasung Sejang ani ki marakta lam ekar 19 da tharamba Poppy Pambi sing Yanthatuna mahangkhre. Loinana hariba Poppy gi farm sing aduda leramba khangpokchang manga amagasu thugai yak haiduna manghanba yauna Poppy thabada sizinaba thamba har spray pump tongan ba chemical amasung napi hida kaya su manganta hanki. Numit asimakta da Security Force amasung Forest Department na Kangpokpi Police Station gi manung chamba si Lamjang Hill Range amasung masigi manak nakpa area da lam ekar kontra tarukta tharamba yamlaba Poppy Pambi sing Yanthatuna manghanki. Jaga sing aduda leramba khangpokshang 13 harbek 13 thombek 8 amasu manganta khanki. Adubu thodokshing asigi matangda chenabadagi farabat natraga masiga mari lenana chathaba investigation singi patangdadi Security Force amasung Forest Department na karimata haidoktana thamli. National Games ta gold medal lawrakraba players sing sarkar na thabak pigedabani haina yasta thomjingkhre. Haukiba chahi lising ani koni thoida Gujarat na yumbu oiraga pangthokiba kontra taruk suba National Games amasung lising ani kolhomjoida Goa na yumbu oiduna pangthokiba kontra tare suba National Games ta gold medal lawrakraba Manipur gi sanarui sing sarkar gi thabak pigani haina state sarkar gi maikaidigi kayarak hana thajaba pikhrabasu ngasi phawa thabak to onthoroktabadagi mayokta gold medal lawrakraba players sing ngasi Khumal lampakta leiba Youth Affairs and Sports Yards ki directorate ta thomjinduna medal handokcharage haiduna akanwa protest sathakhrei. Khongjang aduda saruk yakhiba players sing aduna sarkar na makhoida chathariba miyeng adubu yamna kana yaningdaba phongdokhi. Loinana gold medal lawrakraba players sing athubada sarkar gi thabak pigedabani haina pendabagi kholau kaya su laukhi. Adubu tungda players sing aduna Youth Affairs and Sports ki director Dr. Mayangbam Vetoga unaduna wari sanarba matungda makhogi khongjang adu handokhi. Khongjang adugi manung chana waru sanaroi sing adugi mihud oina sanaroi mari mangana
यासकी डायरेक्टर गा उनदुना वरी सानकिबा अदुदा डायरेक्टर गी माइकेदगी फोंदोरखिबदा सरकार गी थबक लौबदा मेरिटोरियस स्पोर्ट्स पर्सन सिंगी ओइना चादा मंगा लेरिबा असि गोल्ड मेडल फंगलक्लबा सानारोइसिंग खक्ता नतना एशिया अमसुंग इंटरनेशनल की थाक्ता सानाबा चलुबा सानारोइसिंग गी दमक्तनी नेशनल गेम्स ता गोल्ड मेडल लौरख्रबा सानारोइसिंग असि मखाताना सानाबदा खुदोंग चानबगी दमक मसाना चानब थबक अमम पीबा हाइबा लेंगाकी फिरेब अदु हौजिक फावगी ओइना अहोंबल अमता लेते सरकारना पीखिबा थाजबसिंग अदु सोइदना थबकता पांथोकनी अदुबु डिपार्टमेंट अमदा सानारोइसिंग असि पुलब ओइना हापा यादबनिना करम डिपार्टमेंट दा थबक हांगी हाइबदु थिदोकपगी मथक्ता प्लेयर अमदना थबक चाउना पीबा अदुगा प्लेयर अमदना थबक पिकना पीबा हाइबदु यादबना मतम खरंगा थोंगाइसिंग तौबनी हाइनासु थाजब पिरखी इसिंग नुंसित सेंहनबा सरकारना पाइखलपा थौरांगसिंगदा मियामना मतेंग पांगबिबगी तंगाई फदब लई हाइना डॉक्टर डी ब्रिजकुमारना फोंदोरकली लेवाक सिन मतुंग ngasi नेशनल पोल्यूशन कंट्रोल डे लिसिंग अनि कुनमंगा की थौरम पांगथोकली चही असिगी ओइना पालन थौरम असिगी थीमदी सस्टेनेबल लिविंग फॉर अ ग्रीनर फ्यूचर हाइबसिनी पोल्यूशन मियोइबा खुनाइदा इसिंग नुंसित लेबाक लेहाउना चिंगबदा अकाइबा थोखलिबा असि खरदंग ओइरबसु ngakthok haunabagi wakhalonda numit asi chahi khudingi palan tawduna lakpani ing lising amaga chamapan marfu mari da thokiba bhopal gas tragedy da laikhidraba miyoi singbu ningsingduna amadi pollution na ekhoi miyoi da piba chaithing miyam da khanghalaga akoibagi phibam ngak senduna thamnabagi damakta palan thorom asi lebak asigi mafam kaya da ngasi pangthokli numit asiga mari lenana directorate of environment and climate change ki director dr d brizakumar na phondokibada ekhoi gi ising nusi senghana ba sarkar na paikhalakpa thorang singda miyam na mateng pangbibagi tangai fadaba lei ising nungsit khakta natana ekhoi gi yum dagi thadorokpa mapung oiba arem akhak singsu mafam chana thamduna natraga mari lenaba singda sinaduna pollution makhal khudimak thoktana ba honamina si haina appeal tawki mahakna makhatana hai manipur da leriba limited oiraba resource kaya mangchilakpaga iroinana pollution asina yamna maru oiba resource khara sizinaba amuk yahandabana tangai fadabana praja miyamna khangminaduna nature ka yamna nakna chaminaduna hingu mathoktai miyamna su nungsit ki amorpa hanthahanba istingi amorpa hanthahanaba honaba mathoktai loinana akoibagi phibam taru tanana thamduna pollution thoktanaba thabak mipum khudimangna lokhatmina si haina su phongdoki ngamkhai sambal khabada ichamna thingkhiba leite manipur ge ngamkhai ningthina demarcation tawduna sambal khana ba taksin khibani haina envoy na phondorakli हौजिक लमदम असिदा चही अनि मखाई हेना थोलिबा लाल असे लोशिनबा होनागे हारबदी इसा हाना मैतै अमुक्ता ओइबिखो मी अमगी पुनसिबु पॉलिटिक्स की दमक कक तौबगी हैनबी अदु थादोउ इंडो मेमा बॉर्डर संबल खाबदा इचमना थिंखिबा लेते मणिपुर गी ngमखै निंथिना डिमार्केशन तौदुना संबल खानब तक्सिन खिबनी हाइना इचमगी हानगी प्रेसिडेंट एन वॉय एलाइस राजेंद्र ना फोंदोख्रै वाफम असिंग असि मणिपुर प्रेस की थांजिंग हॉल दा पांगथोकिबा पावगी मिफम अमदा एन वॉय ना पामिशिंग दा हाइखिबनी महाना मखाताना हाइ ngमखै संबल खाबना इंफॉर्मेशन सेंटर फॉर हिल एरियाज मणिपुर इचमना अथिंग पीबा लेखिदे मणिपुर गी ngमखै निंथिना डिमार्केशन तौदुना संबल खानब तक्सिन खिबनी इचमना ngमखै की संबल खाबदा थिंखिबगुमना पॉलिटिकल माइलेज लौनबा कांग्रेस अमदी मसिगा चमिनरिबा पॉलिटिकल पार्टी खरना महापु हुंदुना ngalapa laibak thibani haiki mahakna makhatana hai इंग्लिशिंग अनि 13 गी जुलाई 16 ता इचमना लुचिंगबा तोंगान तोंगान मियांगी लुपकयाना सरुक याबा खोंगबु अमना म्यांमार ngमखै द चथरंबा ngमखै संबल खाबगी थबक यंगसिंखि मोरेगी गोफाजोंग खुलदा चथरमखिबा ngमखै संबल खाबगी थबकता इशू लाखपदगी इंग्लिशिंग अनि 13 गी अगस्त अनिदा म्यांमार गी ngमखै द लेरिबा मणिपुर गी खुलगी खुंजा सिंग यावना इचमना कमिटी ऑन प्रोटेक्शन ऑफ लैंड एंड इन बॉर्डर फेंसिंग मणिपुर हाइना मिंगथोबा कमिटी अमा सेमदुना मेमोरेंडम अमा मतम अदुगी चीफ मिनिस्टर दा पिसिनखि अगस्त 12 दा कैबिनेट मिफम पांगथोक्तुना मतम अदुगी प्रिंसिपल सेक्रेटरी होम डॉक्टर सुरेश बाबुना लुचिंगबा हाई पावर कमिटी अमा लेंगाकना सेमखि था अदुगी 19 ता प्रिंसिपल सेक्रेटरी डॉक्टर सुरेश बाबु मसामुक मोरेदा चतुने यंगसिलबा मतुंग गोवाजांग खुलदा सेंगोलिबा संबल अदु बॉर्डर फेंसिंग नते सिक्योरिटी फेंसिंग नि हाइना थमखिबनी हाई पावर कमिटी असिदा नतना मतम अदुगी पॉलिटिकल पार्टी की मिफम पांगथोक्तुना ngमखै परिंग यंगसिनबदा यावखिबनी हाइना फोंदोखि पाउगी मरक थना लोयालम ई पाउ ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु अरोबदा मरोबा पाउ अमुका हना पिजरी
Rajya Sabhana Manipur GST bill pass toduna Lok Sabhada return tawkhre. Kanglup ki irang mayoknariba Manipur gi Kuki amasung Maite gi football team na Asian Club ki qualify oiduna history semkhre. Narendra Modina Yanaba Hotnabada MLA Minister Singh Awaba Oire hangna saba posak amagum hingduna leriba MLA singi mathawna ngaiduna leragum si haina khaide mani na phongdorakli. Leptana Popi Pambi Yanthatkhre ki thabak chatharakpabu ex-CM Birena thagatwa phongdorakli. Matang asida Loyalam E-PAO na namitangi pao bibil lezare tabiri bakudi mapu amuka hina kurumjari.